Hello guys, I am Shiraba subscriber singi khallaga ai video ma sengai na koire khanjarakpa do ngasidi video si mayam gi yamna kana kane khalle mayam na video si hawdringai mi tam hawdringai da han bada subscribe like share comment to sin biramo maduna ai gi video thagalakpa matam da notification phangai da bakta adudi mayam video si hawrase han bada ikoi gi mioi bi kwaine maru oi base ngang thokhiba wase si yam maru oi aduna wa ngang matamda ishagi kokta khandraga wa ngang wi fai maduna tungi punsida phattaba oirapusu yai karigino haibada wa khanthadabda mana kari khankhini adigi ma aina haido khairakadu wachi mana taraga mai thamoidana mai ta pau khini kai khanthadabda wa ngang dis tawbigano ba munna wakhanji khandraga decide tawraga wa ngang biyo maduna tungi punsida so afaba mai pak pai du oigane ba mina su sigane ba adudi natabida ikoina wa ngangba matamda adi chinda leida haining long khai agi kai haita alaman haina bado je agi chinda mi si haibra ba haina bani chinda si mi si ata wai ma choina ba aduna wa si khandraga wa ngangi fai aduna ngang thokhi wa si yamna maro ai yam chaksinna wa ngangada ba ahan bagini sina ani shu bagi sina matam masih aman halarwai ngasi do loi khani hayeng di tomak lakani ngasi di aman halarwai loi te machat khrab le pas hau re ba chat khreba to hayeng haise dom lakani to ngasi di loi khani aduna matam ariam da makan bigano ai gi thau shuraga leibiyo aduna FB da kana da bada message comment ina kana ba pot di comment to you kai su kai de adu na ta bida kana da pot da comment bun da pot tan to di no comment pi da pot da se phatte madu gi mahutta ai gi thabak kari su bi ai kari to bi ai khallaga isha gi thabak tum to biraga matam du dum len bi yu adu kana da matam manghan bi gano masini adu ga matam se anishu ahum suba nasi ahum suba sinabu ini punsi sini ini maru oi se ahum suba se punsi ko mioi lo punsi se amma mama lai khan ga da maru oi khan ga da ado ko maru oi khan da ba ni sa na phakta na ngakang gi nungai bi khal laga sajin na thaksin na hakchang khan ba al pon gum si na ba ni sa gum ba sa ba masi tawbi kanu maduna adi kursi ke awa thikam da ki pongai amane ilam da kursi aduna mayam gyan ta biyo sa dana sang dana nei ngai gi gari to kodagi habu koina sha sang to ba sang sa ba akaba wakhan khan da kar oi noi kursi se ma le khan ga da bane se anwai angang oi ni matam do oiraroi hoi hal na ban na ko matam maga matam da da mushi ba ba ase ko su ba bani fil to bani se na ko ni sakta bu hai bu khan da aduna yamna ni da ngai da bu fil to angang oi ri ba matam si manghan bi khoi ki punsi se yamna maru oi aduna isai punsi si yam nuksi bane khoi miyo bi yam khanjilu da bagi ari mata mat khoi punsi se manghan be wa ne ba aduga kana gum kharana adi isa di kari gum ning ma thung da bagi da makta punsi si ka leitana maman ka leitana khandana thauri yan bugum ba adigi suicide kum ba meni suicide makhan ya mitla suicide mau makhan do na ganda punsi si phikam na ju kai amane ba aduna mayam na yan ta biu aduga ai ki video si he ba nau na chang ku yaw na di ahan da subscribe like share comment to sin duna ai
ꯈꯪꯗꯕ